ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯥꯡꯒꯤ episode amadi channel asibu midyeng tabiriba viewers kudimok thagatchari phongdokchari ngasidi mayamgi mafamda inonnoba episode amamuk puduna lakchari madudi wakhalgi pangal asi miyuibada bibirambu kwaidigi chawba lan ama oiramba yai tasengna haribada tongomdaba thabak kaya wakhalgi matik mayai matomtana pangthokpa ngamal mangal masa chawraba miyoibsingdagi tolakpa matik lairaba wakhalgi foroi tungin miyoibagi panthumpham amadi hojikki prithivigi asi karamna honglaklibaga haibadu jelhau warina aikoida hanna takpire Alexander Caesar Napoleon aduga ikoidina Hitler na chingba khudam oina panba yai aduna wakhalgi mateng achouba thabak kaya pangthokpa ngamali haibasi chumlaba wafam chap yungna leplaba wakhalna ikoi punsibu hongali masina lanthum nungai phaba mingchat amadi malemsida mathau tariba apamba punamak punsin birakani tawi musum aikoina hanbada khangadabdi karamna wakhal khangadage haibasini miyo yamna wakhalgi tawba ngambagi pangal power of thought asi sizinarappa horokpa matamda chamamnarappa amadi ninghanarappa phawrak halli maduna makoina pamle posakto phangba ngamande maramdi wakhal haibasida aranba amadi achumba haiduna tongan lambi ani lei aduna wakhalgi pangal asi mapung phana sizinaba ngamnabagi masagi haksang kayatsing mapung phana khudum chanba ngamdriba pokpada ngairiba angang amagi matogumna aikoina inawna wakhal pukning amasung lempu sizinaba horakadabani loinana pukning chang su honagadam masi ngamnabagi damak hainingbagi ihul amadi isada phawhangadam punamak sigi mathakta ahanbada aikoina khangdokadabdi wakhal haibasi kari posakno amadi masina karamna thabak tawninglibano haibasini wakhal haibasi energy ni pukning gi matik mayaibu mapung phana sizinaba ngamnaba amadi masigi wakhalansingu loksinba ngamnabagi damak itak khoroba achauba energy gi ipak manungda aikoina nungsa so honduna hingli haibasi ahanba maktada khangadam aikoina uriba sokpada phawriba manam namliba nakongna tariba amadi mahawna chingba khangliba punama achi energy ngaktani tasengna aikoina holiba nungsa so amadi malem laimai thaksidagi hawraga thawami chak phawbugi manungda leiriba ahangba tarang asimak chawraba energy gi ipak amani puningdagi thokiba thamoi ihul natraga wakhalsing asi yamna thuna energy gi oiba aduga hakthengna paithok paisindi yadaba posak ama khudakta sagatchai aduna aikoina khalluba wakhalgi matik thought force asina thawai oiduna matam kharadi lengam sangamba tangkhai hingba thawai panba posak ama oirai matam sangba tenbadi khaliba wakhalgi phipam matung ile khanba ngamdaba mausagi lonchatki unexplained law of nature thawin sina wakhalna khudakta natraga tapthana oirabasu ngamliba makai mareng chatpa sakpham material replica ama samgatnabadi kanna honai wafam se yamna maru oi madudi nahanu wakhal ama hek khanbaga masa matomdana hang wakhal dugi mami ama khudakta sagali aduga posak ama ohelai masi kakta chunatana nahana semgatkhiba wakhal mawong adu masak ungamdrabasu yosabina yo chingsinbagum nahak kabinana lei aduna posakki oiba wakhal ama nahana tasengna khanba tarbadi posak aduma nahaki nafamna lakani masi achumba makni tasengna wakhalna aduki matik mapanga kali makai nasagi akoibada madugi mamisu asuki matik safu kangani amadi thuna su puthorakani nahanu wakhalgi mami thadoba khakta natana yosabigumna atopagi wakhal mami bu su chingsili wakhalbu senglaba amadi pharadi madugi manaba afaba kaya ama nongona lakani phataba amadi aranba wakhalna sagonarabadi awana amadi yekai thingaiba kaya paisilakani maduna nahana thawai lupsariba pandam ama phangnaba honabada khuroglakan masita natana afabada oirabasu natraga phattabada oirabasu pukningna khaluba adugi mahidu natomdata natana atopa miyoidasu phangali nahana wakhal ama tharokhiba matamda hairibada hakki wakhalduga manaba atopa miyoigi wakhal ichel phongnakigani mathangda atopagi wakhal amadi nahaki wakhal aniduna pusilaga afaba natraga phattaba matangtangi phibam matungina wakhalgi lambi ama senggalakani naise natraga marup mapijagi manungda nahaka wakhal pukhan hainabi amadi pukning ihulna chingba manaba miyoi soidana yaurumgani masibu wafamsiga mari lainadabra matang asida wakhalgi pangangi ahanba episode loijare matung tarakpada anisuba episode amu upload toujarakke mayam thagatsari